ꯇꯥꯎꯂꯦꯝ ꯕꯕꯨ ꯂꯣꯏꯁꯤꯟꯈ꯭ꯔꯕꯣ? ꯔꯣꯅꯤꯕ꯭ꯂꯥ ꯅꯪ ꯌꯧꯔꯦ. ꯑꯁ ꯇꯥꯆꯣ ꯑꯌꯨꯛꯁꯤꯗ ꯕꯤꯠ ꯍꯥꯠꯄ ꯊꯕꯛ. ꯑꯁꯦꯡꯕ ꯅꯃꯤꯡꯁꯦ ꯀꯧꯗꯅ ꯀꯩ ꯀꯧ ꯍꯥꯏꯅꯣꯕ? ꯅꯪꯁꯨ ꯅꯇꯥꯎꯗꯧꯅ ꯔꯣꯅꯤꯕ꯭ꯂꯥ ꯀꯧꯕ ꯅꯃꯤꯡꯁꯦ ꯕꯥꯔꯥ ꯂꯧꯊꯣꯛꯑꯒ ꯔꯣꯅꯤꯠꯀ ꯀꯧ ꯍꯥꯏꯔꯕ? ꯇꯥꯆꯧꯅ ꯈꯪꯗꯕ ꯈꯔ ꯂꯩꯌꯦ. ꯇꯥꯎꯂꯦꯝꯕ ꯀꯨꯏꯃꯜꯂꯦꯃꯤ ꯅꯨꯄꯤꯗꯧꯅ ꯍꯩꯅꯈꯤꯗ꯭ꯔꯦ. ꯁꯤꯌꯥ ꯅꯨꯄꯤ ꯑꯃꯅꯁꯨ. ꯍꯩ 이베마 ꯅꯃꯥꯟꯅꯕꯤꯁꯦ ꯉꯥꯏꯅꯦ ꯍꯦ. ꯇꯥꯆꯧ ꯌꯥꯝ ꯇꯨꯀꯠꯆꯩꯀꯣ ꯅꯃꯥꯟꯅꯕꯤ ꯀꯥꯏꯅ ꯅꯠꯇ꯭ꯔ ꯏꯇꯥꯎ? ꯃꯥꯅꯦ ꯏꯁꯤꯡ ꯍꯥꯞꯆꯜꯂꯣ. ꯍꯣꯏ 이때마 ꯑꯩ ꯐꯤꯗꯣ ꯁꯨꯕ ꯀꯥꯎꯅꯤꯀꯣ. ꯍꯣꯏ ꯏꯅꯥꯎꯅ ꯍꯥꯏꯕꯕꯨ ꯀꯥꯎꯔꯣꯏꯗ. ꯍꯩꯃꯥ ꯃꯁꯤ ꯃꯁꯨ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯏꯇꯩꯃ ꯀꯥꯏꯅ. ꯌꯥꯔꯦ ꯇꯥꯆꯧ ꯁꯦꯜ ꯄꯤꯔꯣ ꯑꯩ ꯇꯥꯆꯧ ꯑꯩꯒꯤ ꯍꯤꯃꯥꯂꯌꯥꯁꯤꯗꯤ ꯗ꯭ꯔꯥꯏꯕꯇꯤ ꯃꯩꯅꯤꯍꯦ. ꯑꯣ ꯑꯩꯗꯤ ꯎꯗꯦ ꯅꯣꯏꯅꯤꯗꯤ ꯐꯖꯅꯔꯤꯖꯥꯠꯅꯤꯅꯦ. ꯁꯦ ꯑꯗꯨꯕꯨꯅꯦ ꯐꯅꯣꯏꯗꯨꯅꯁꯨ ꯅꯣꯏꯒꯤ ꯅꯁꯛꯁꯤꯡꯗꯨ ꯎꯔꯒ ꯅꯣꯏ ꯅꯨꯄꯤ ꯍꯥꯏꯕ ꯅꯤꯡꯁꯤꯡꯉꯨꯀꯣ. ꯌꯥꯔꯦ ꯇꯥꯆꯧ ꯌꯥꯝ ꯍꯩꯅꯗꯦ. ꯃꯐꯝ ꯆꯥꯗꯅ ꯏꯟꯚꯦꯁ ꯇꯧꯁꯦ. ꯁꯤꯜꯂꯦ ꯃꯥꯡꯉꯅꯁꯨ ꯑꯃ ꯂꯩꯕꯅꯤ. ꯐꯪꯗꯕꯩ ꯀꯜꯂꯛꯄ ꯃꯤꯁꯨ ꯌꯥꯎꯔꯤ ꯃꯥꯜꯂꯦꯅꯦ. ꯀꯜꯂꯛꯇꯦ. ꯌꯥꯕꯅ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯌꯥꯁꯤꯜꯂꯛꯏ. ꯑꯩꯅ ꯇꯥꯕꯗꯗꯤ ꯑꯋꯥꯊꯕꯤ ꯂꯥꯕ ꯑꯃꯒ ꯂꯞ ꯇꯧꯏ ꯇꯥꯏꯗ. ꯑꯗꯨꯁꯨ ꯑꯩ ꯉꯥꯏꯔꯤ ꯑꯣꯏꯔ ꯃꯥꯜꯂꯦꯅꯦ. ꯁꯦꯟꯅ ꯈꯔ ꯌꯦꯡꯅꯔꯗꯤ ꯐꯗꯧ. ꯀꯦꯄꯣꯞ ꯃꯥꯜꯂꯦꯅ ꯃꯨꯛꯄꯁꯨ ꯌꯥꯎꯏ. ꯃꯥꯟꯕꯅ ꯒꯦ ꯃꯥꯟꯕ. ꯆꯨꯝꯃꯤ ꯁꯣꯝꯗꯤ ꯁꯛ ꯌꯥꯝ ꯐꯖꯕꯅꯤꯅ ꯍꯥ ꯂꯥꯏ ꯃꯆꯥꯗꯨ ꯃꯥꯜꯂꯦ ꯍꯥꯏꯔꯤꯕ ꯑꯗꯨꯁꯨ ꯗꯨꯔꯒꯥꯒꯤ. ꯍꯦ ꯑꯗꯨꯗꯤ ꯍꯥꯏꯒꯅꯨ. ꯑꯩꯁꯦ ꯃꯨꯟꯅ ꯌꯦꯡꯕꯗꯗꯤ ꯐꯖꯕꯅꯤ. ꯃꯥꯒꯤ ꯂꯦꯝꯕ ꯍꯥꯏꯕ ꯑꯋꯥꯊꯕꯤ ꯂꯥꯕ ꯃꯥꯟꯕꯗꯨꯅ ꯍꯦꯛ ꯂꯧꯈꯤꯗꯧꯔꯝꯅꯤ ꯁꯅꯤ. ꯅꯪꯅ ꯍꯦꯛ ꯌꯦꯠꯇꯅ. ꯌꯥꯔꯦ ꯕꯤꯀꯥꯁ ꯑꯩꯅ ꯅꯪꯉꯣꯟꯗ ꯄꯨꯛꯆꯦꯜꯗꯣ ꯈꯔ ꯆꯥꯎꯊꯣꯛ ꯍꯥꯏꯗ꯭ꯔꯣ? ꯂꯤꯌꯥꯁꯦ ꯑꯩꯉꯣꯟꯗ ꯄꯤꯔꯣ. ꯑꯇꯩꯗꯤ ꯅꯈꯨꯠꯇ ꯊꯤꯜꯂꯨꯅꯦ ꯅꯪꯒꯤ ꯌꯨꯝꯗ. ꯌꯥꯔꯦ ꯁꯅꯤ ꯅꯪꯉꯣꯟꯗ ꯑꯣꯏꯅ ꯑꯣꯐꯔ ꯇꯧꯔꯒꯦ. ꯑꯝꯇ ꯉꯥꯏꯈꯣ. ꯀꯩꯅꯣ? ꯂꯤꯌꯥꯁꯦ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤꯅꯤ. ꯃꯁꯥꯅꯕꯨ ꯌꯥꯔꯕꯣ? ꯅꯪꯅꯦ ꯍꯟꯗ꯭ꯔꯒ. ꯌꯥꯝ ꯎꯁꯤꯠꯇ꯭ꯔꯤꯁꯤꯕꯨ ꯅꯌꯥꯗꯨ ꯁꯠꯂꯣꯕ꯭ꯔꯣ? ꯑꯋꯥꯊꯕꯤ ꯂꯥꯕꯁꯤꯗꯤ. ꯑꯋꯥꯊꯕꯤ ꯂꯥꯕ. ꯀꯩꯅꯣ ꯉꯁꯤꯗꯤ ꯁꯅꯤꯒ ꯕꯤꯀꯥꯁꯀꯁꯦ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯏꯅ. ꯅꯍꯥꯟꯒꯩꯗꯤ ꯑꯃꯨꯛ ꯇꯣꯏꯕ ꯅꯨꯄꯤꯁꯤꯡꯅ ꯒ꯭ꯌꯥꯟꯒ ꯇꯥꯗꯦ. ꯑꯗꯨꯃꯥꯏ ꯃꯔꯝ ꯃꯧꯗꯅ. ꯌꯥꯔꯁꯦ ꯆꯠꯅꯕ ꯇꯧꯁꯦ. ꯔꯣꯅꯤ ꯒꯥꯏꯁ ꯄꯤꯔꯛꯑꯣ. ꯅꯪ ꯀꯥꯅꯣꯝ ꯂꯥꯛꯑꯣ. ꯑꯩ ꯂꯤꯌꯥꯒ ꯉꯁꯤꯗꯤ ꯂꯣꯡ ꯗ꯭ꯔꯥꯏꯚ ꯑꯃ ꯆꯠꯂꯨꯈꯤꯒꯦ. ꯏꯇꯥꯎ ꯆꯦꯟꯈꯤꯅꯨꯀꯣ. ꯑꯗꯨꯅ ꯐꯔꯗ꯭ꯔꯣ? ꯏꯅꯥꯎ ꯑꯅꯤ ꯂꯩꯔꯛꯈꯣꯅꯦ. ꯑꯩꯅ ꯕꯥꯏꯒ ꯀꯣꯀꯣꯏ ꯆꯧꯈꯤꯒꯦ. ꯅꯚꯥꯏ ꯀꯥꯏꯅ ꯅꯨꯄꯤꯁꯤꯗ ꯑꯩ ꯌꯥꯝ ꯐꯨꯅꯤꯡꯉꯤꯀꯣ. ꯃꯁꯤꯗꯤ ꯅꯪꯅ ꯅꯕꯨꯛ ꯆꯦꯛꯄ ꯇꯧꯗꯣꯏꯅꯤ. ꯂꯦꯝꯅꯁꯦ ꯄꯨꯔꯥ ꯅꯨꯄꯥꯅꯤꯕꯣ. ꯑꯩꯅ ꯍꯥꯏꯕꯁꯨ ꯂꯣꯏꯅ ꯌꯥꯏ. ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯪꯅ ꯑꯩꯉꯣꯟꯗ ꯇꯧꯕꯤꯔꯤ ꯃꯌꯥꯝꯁꯦ ꯄꯨꯔꯥ ꯅꯨꯄꯥ ꯑꯃꯗ ꯍꯦꯜꯂꯤꯉꯣ. ꯀꯣꯏꯕ ꯂꯥꯡꯕ ꯆꯥꯕ ꯊꯛꯄ ꯈꯪꯗꯦꯗ ꯑꯩꯗꯤ ꯌꯥꯝ ꯉꯥꯎꯖꯩ. ꯑꯁ ꯂꯤꯌꯥ ꯅꯪꯀꯣ ꯑꯩꯗꯤ ꯅꯨꯄꯥꯅꯦꯃꯤ. ꯃꯤꯡ ꯐꯥꯎꯕ ꯂꯦꯝꯕ ꯀꯧꯔꯤꯁꯤꯅꯤ. ꯁꯅꯤ ꯃꯣꯏꯁꯤ ꯁꯨꯝ ꯍꯦꯟꯖꯟꯅꯔꯦꯕꯣ. ꯍꯩ ꯇꯨꯃꯤꯟ ꯂꯩꯌꯨ. ꯂꯨꯝꯃꯤꯁꯦ ꯃꯥꯏ ꯔꯣꯅꯤꯗꯣ ꯂꯥꯛꯑꯗꯤ ꯅꯨꯡꯉꯥꯏꯗꯣꯏꯅꯤ. ꯑꯗꯣ ꯂꯦꯝ ꯅꯪꯁꯦ ꯁꯨꯃꯥꯏ ꯁꯨꯝ ꯄꯣꯛꯄꯗꯩ ꯇꯧꯔꯛꯄ꯭ꯔꯣ? ꯁꯥꯎꯅꯨꯀꯣ. ꯑꯩ ꯁꯨꯝ ꯈꯪꯅꯤꯡꯗꯅ ꯍꯪꯕꯅꯦ ꯗꯥꯔꯂꯤꯡ. ꯍꯩꯔꯦꯅꯦ ꯊꯦꯝꯕꯗꯤ. ꯑꯩꯁꯦ ꯄꯥꯕꯨꯡꯅ ꯅꯨꯄꯥ ꯌꯥꯝ ꯑꯣꯏꯍꯟꯈꯤꯕꯖꯥꯠꯅꯤ. ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯂꯛꯑꯦ. ꯑꯗꯨꯕꯨ ꯑꯩ ꯅꯨꯄꯥ ꯑꯃꯗꯧꯅ ꯂꯩꯔꯦ. ꯕꯕꯥꯁꯨ ꯑꯦꯛꯇꯤꯚ ꯁꯥꯔꯚꯤꯁꯇ ꯂꯩꯔꯛꯄꯅꯤꯅ ꯕꯕꯥꯒꯤ ꯏꯟꯁꯇ꯭ꯔꯛꯁꯟꯗ ꯑꯗꯨꯝ ꯑꯩ ꯐꯣꯂꯣ ꯇꯧꯋꯦ. ꯃꯔꯝꯗꯤ ꯑꯦꯛꯇꯤꯚ ꯁꯥꯔꯚꯤꯁꯀꯤ ꯍꯧꯅꯕꯤ ꯂꯣꯏ ꯑꯦꯛꯇꯤꯚ ꯑꯣꯏꯍꯟꯕꯗꯣ. ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗꯩ ꯍꯧꯅ ꯁ꯭ꯇ꯭ꯔꯤꯛꯂꯤ ꯐꯣꯂꯣ ꯑꯗꯨꯝ ꯇꯧꯔꯛꯑꯦ. ꯃꯤꯡꯁꯤ ꯐꯥꯎꯕꯅꯦ ꯏꯃꯥꯅ ꯂꯦꯝꯕꯤ ꯀꯧꯕꯅꯤ. ꯄꯥꯕꯨꯡꯅ ꯂꯦꯝꯕꯥꯅ ꯑꯣꯟꯊꯣꯛꯏꯁꯤꯅꯦ. ꯏꯁ ꯌꯥꯝ ꯐꯖꯔꯤꯅꯦ. ꯑꯩ ꯃꯣꯏ ꯃꯇꯧꯁꯤ ꯄꯨꯔꯣꯛ ꯆꯥꯏꯗ. ꯅꯨꯄꯥꯁꯨ ꯅꯠꯇꯕꯁꯤꯗ ꯀꯃꯥꯏꯅ ꯇꯧꯔ ꯄꯥꯝꯃꯤꯅꯣ ꯈꯪꯗꯦ ꯍꯥꯏꯕꯅꯤꯗ. ꯑꯩ ꯁꯥꯎꯅꯤꯡꯉꯛꯇꯅ ꯅꯨꯄꯥ ꯑꯣꯏꯅ ꯀꯣꯏꯅꯤꯀꯣ. ꯑꯣ ꯑꯩꯉꯣꯟꯗꯒꯤ ꯃꯥꯜꯂꯦ ꯍꯥꯏꯔꯒ ꯅꯪ ꯑꯃꯨꯛ ꯑꯣꯜꯂꯛꯇꯧꯔꯕ? ꯗꯤꯗꯥ ꯑꯩꯕꯨ ꯅꯦꯝꯗ ꯄꯨꯕꯤꯔꯣ. ꯊꯨꯏ ꯌꯥꯝ ꯍꯩꯅꯗꯦꯀꯣ. ꯂꯦꯝ ꯑꯁꯦꯡꯕ꯭ꯔꯣ ꯅꯪꯅ ꯉꯔꯥꯡ ꯅꯣꯏꯗ ꯆꯠꯁꯦ ꯍꯥꯏꯗꯣ? ꯆꯠꯇꯣꯏꯅꯦ. ꯅꯪꯁꯦ ꯄꯨꯔꯒꯦ ꯇꯧꯅꯤ. ꯏꯁ ꯉꯝꯃꯗ꯭ꯔꯅꯦ?
ꯑꯣ ꯊꯥꯖꯗ꯭ꯔꯗꯤ 헤라 시어디 이까크니까 디다 사오키노 에쇼쇼 헤라바 나가이코 ꯑꯣ ꯉꯁꯥꯏꯗꯒꯤ ꯍꯨꯔꯥꯟꯕꯗꯧꯅ ꯂꯨꯝꯕꯤꯕꯣꯏꯔꯦ ꯐꯔꯦꯅꯦ ꯉꯁꯤꯗꯤ ꯂꯤꯌꯥꯁꯦ ꯑꯩꯅ ꯆꯦꯟꯕ ꯇꯥꯔꯤꯌꯦ ꯀꯝꯗꯧꯁꯦꯕ 헤라도 에 ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ 미 합시다 이도리 야 잠깐 얌전지라고 엄 고비라그네 ꯃꯅꯝꯁꯤꯗꯤ ꯐꯖꯅ ꯀꯥꯔꯦꯕꯣ ꯆꯥ ꯃꯥꯜꯂꯦ ꯌꯥꯗ꯭ꯔꯦꯕ ꯃꯅꯝꯁꯦ ꯉꯁꯤꯗꯤ ꯑꯩꯅ ꯈꯨꯗꯥꯡꯒ ꯄꯥꯏꯔ ꯄꯨꯕꯁꯤꯗ ꯃꯤ ꯈꯔꯗꯤ ꯊꯧꯔꯤ ꯌꯥꯟꯕ ꯌꯥꯎꯗꯣꯔꯦꯗꯣ 작비데 아코이 작비데고 작비데 이나오니 내가 커네거 나제디 나바이가 제일 기게 바이바이 Oh, Fei. Magi rồi nịp lai xe. Má gầy cái wari yung laki ni. Đứa đần lại ni. 보이다 아주는 말하라 파두도 했네라지 뱀뱀 뱀뱀 ꯀꯩ ꯍꯥꯏꯒꯦꯗ ꯀꯩꯗꯧꯔꯒꯦꯗꯣ ꯌꯥꯝ ꯀꯟꯅ ꯂꯥꯎꯔꯤꯗꯨꯕꯣ ꯑꯉꯥꯡꯁꯤꯡ ꯇꯥꯈꯤꯅꯤꯌꯦ 따스노 나대 안가시도 있이보 너보다 하람브라바 ꯗꯥ ꯑꯩꯉꯣꯟꯗꯁꯨ ꯀꯩꯝ ꯍꯥꯏꯗꯤꯌꯦ 나대네 눈이 디암 야르자다이네 어두다 낭나가 부실라우 다다디 하는게 까이나 따오가 부실라이나 신이다 ꯗꯗꯥ ꯑꯩꯗꯤ ꯑꯗꯨꯒꯨꯝꯕ ꯀꯩꯝ ꯍꯥꯏꯗꯤꯌꯦ 나대 까이노 마이 도도지 후지 바봉주 지도 폰 떠람나가이 스테이터스 감 타글라 말리는 뭐야 아이네 아이 원인드라이시니 이때마! 이때마! 아스 이때마 ꯅꯅꯥꯎꯄꯤꯗꯣ ꯆꯪꯕꯤ ꯆꯣꯝꯃꯤ ꯇꯥꯆꯧ ꯁꯦꯜ ꯍꯥꯏꯕꯗꯣ ꯀꯃꯥꯏ ꯇꯧꯕꯅꯣ ꯊꯤꯡꯖꯤꯜꯂꯛꯏꯃꯤ nana ngasi tawsina kaino aidi chalse mamanabi tinare male kaina no pado lerusi kaina chamna laibu khaluri aduga nana san lebi lasina karino ꯇꯥꯆꯧ ꯀꯩꯗꯧꯔꯒꯦ ꯁꯤꯕꯣ ꯃꯤꯅ ꯇꯧꯔꯨꯗꯕ ꯊꯕꯛꯂꯣ ꯑꯩꯁꯨ ꯃꯤꯅꯦ ꯅꯨꯡꯁꯤꯅꯕ ꯆꯦꯟꯕ ꯀꯩꯝ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ hai yaine adubu nana tawsidi akhoi chanabi wangmadani aina phajana haisini khara sungali sidu ucho ꯇꯥꯆꯧ ꯑꯩꯅ ꯇꯧꯔꯤꯁꯦ ꯆꯠꯅꯕꯒꯤ ꯋꯥꯡꯕꯗ ꯅꯠꯇꯦ ꯃꯁꯤ ꯑꯩꯅꯁꯨ ꯑꯍꯥꯟꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯈꯔꯁꯨ ꯆꯥꯎꯈꯠꯄ ꯃꯇꯧ ꯇꯝꯁꯤ ꯀꯩꯗꯧꯔꯒꯦ ꯃꯁꯤ ꯂꯣꯟꯅꯁꯨ ꯌꯥꯔꯦ ꯈꯨꯗꯤꯡꯃꯛꯅ ꯂꯣꯏꯅ ꯌꯥꯔꯕꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯉꯁꯤ ꯆꯦꯜꯂꯦꯅ ꯂꯣꯏ ꯋꯥ ꯂꯧꯍꯧꯔꯦ ꯃꯥꯕꯨ ꯀꯃꯥꯏ ꯊꯤꯟꯗꯣꯏꯅꯣ ꯍꯧꯖꯤꯛ hai khudimani yarasu aina yadene nangna sa khangdriba karigino karino nangna tawsibo nangse nupi nangbu luna chana thalapagi mai paunga nangbu nupa oina ko paulubagi mai sirani lembi nangbo ꯇꯥꯆꯧ ꯅꯨꯄꯥ ꯅꯨꯄꯤ ꯈꯦꯠꯅꯕ ꯂꯩꯇ꯭ꯔꯕ ꯔꯥꯏꯠ ꯃꯥꯟꯅꯔꯕ ꯃꯇꯝꯁꯤꯗ ꯇꯥꯆꯧꯅ ꯈꯜꯂꯤꯗꯣ ꯌꯥꯝ ꯁꯣꯏꯔꯦ ꯑꯩꯅ ꯇꯧꯔꯤꯁꯦ ꯃꯤ ꯂꯣꯏ ꯇꯧꯅꯩ ꯃꯥꯂꯦꯝꯁꯤꯗ ꯃꯁꯤꯒꯤ ꯑꯌꯥꯕ ꯂꯣꯏ ꯄꯤꯔꯤꯕꯅꯦ ꯖꯦꯟꯗꯔ ꯈꯨꯗꯤꯡꯃꯛ ꯃꯁꯥ ꯃꯁꯥꯒꯤꯅꯦ ꯌꯥꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯧꯅꯕ ꯅꯨꯡꯁꯤꯅꯕ ꯂꯣꯏ ꯌꯥꯔꯦ nang aina aise gyan ta drama aduga ngasi phawa pabungna aikoina nang muski man ohanbada yarise atai nate hauji thoiba nupiya jathariba crime singse mase thoktanabani self defense ki damak ohen kibani aduga nang ngasi tawliba pochidi aikoi tasingna pamde fanna lon yaduna su fanna miyam yaduna su ai yoina imung sigone diade aduga nangna khangadaba mana nangna migi matau tamduna chakotpani afabani khamna tawriba thabakse mase khidang gadani aduga ai yoina di lep fraction aroibani fanna yaduna su mali huptuna ibu indokani haibasu ai maji sanabise yaba sungamo aduga nangna ngasi tawliba thabakse aina ne yaba sungamo na ngang nati wakhal muna khalu masigi wari se makatan sanagumse aduga nang ma ai ma da mono lokal